कोतु अमसुम ITLF की मथक सु मोतो लखनवा AC द वकटखरी कांगलुप की इरांग मायुकनरी स्टेट असिद कोतु अमसुम ITLF ना कम्युनल की ओइब थोंग क्या सथरीबा सिग मरी लेना ट्रांसजेंडर एक्टिविस्ट मालेम थोंगाम ना हारिब लुप अनि सिगी मथक सु मोतो कॉग्निजेंस लखनवा सुप्रीम कोर्ट की चीफ जस्टिस दा अयिब सिरोल पिसिंदुना वकटखरी साइक्लिंग फॉर मणिपुर पीस की खोंगसत अमगा मरी लेना मालेम थोंगाम हौखिब सही इंग्लिश सिंगनी के कुनगा मंगाई के अक्टोबर अनीदा दिल्ली की क्यूटुफ मिनर दगी लेबासगी तोवान तोवान स्टेट मंगा फाउदुना मणिपुर तमना संति की पाउजल पुदुना लाखपगी लंबीदा सही अदुमकी दिसंबर 13 कोतु की मैकेदिगी कांगपोकपी डिस्ट्रिक्ट फाउदुना इम्फाल सत्पे यारोहेना अथिंगो थमलखिबा मसुम मणिपुर की डिस्ट्रिक्ट 13 मक सिन बथुंगना सत्कदबा सोलो पीस राइट अमगी मतांगना सु ITLF की माइकेदिगी चुसाम पुलंसिलक्तुना पीस अवेयरनेस सथाबा यारोहेना अथिंगबा पीखिबदुगी मतांगना मरी लेनाबी स्टेट गवर्नमेंट की अथॉरिटी सिंगी माइकेदिगी थाबक थोरम अमत लखतबना मरम ओइरगा ngasi सुप्रीम कोर्ट की चीफ जस्टिस द वकत सिरोल द पिसिनखिबनी निंगसिंगबा याबदि सल्लिबा सही सिगी फेब्रुअरी 19 सु मणिपुर हाई कोर्ट की चीफ जस्टिस द अयिब सिरोल पिसिनुना कोतु की मथक सु मोतो कॉग्निजेंस लखनवा तक्सिन बरेख्रबनी ngasi की सुप्रीम कोर्ट की खोंगसेट अदुर दिल्ली माइतई कोऑर्डिनेटिंग कमिटी की लुसिंग बसिंगसु यावखियारी यूनियन होम सेक्रेटरी गेविन मोहन मणिपुर की सिक्योरिटी सिचुएशन नौना रिव्यू तौखरी स्टेट असिद डिप्लॉय तौरंबा सेंट्रल आर्म पुलिस फोर्स की पर्सनल लिसिंग निपान की संगा वेस्ट बंगाल इलेक्शन की दमकता विथड्रॉ तौखरबा मतुंग सिक्योरिटी की अहोब क्या लैरिबा मसुम नौना उर्खुल अमसुम कामजोंग डिस्ट्रिक्ट कुकी अमसुम नागा कम्युनिटी अनि की मरक्ति हिंसा की थौदोक क्या थोकदुना मिसिमिना क्या यावरिबसिगी मतंगदा सिक्योरिटी रिव्यू मीटिंग अमा पांगथोखरे हारि सीनियर गवर्नमेंट ऑफिशियल अमन नेशनल मीडिया फोंदोखिबगी मतुंगिना यूनियन होम सेक्रेटरी असिना शेयर लौदुना ननपांग तुंगारांग पांगथोखिबा सिक्योरिटी रिव्यू मीटिंग अदुगी मतंगदा मणिपुर डिप्लॉय तौरंबा सेंट्रल आर्म पुलिस फोर्स की पर्सनल लिसिंग निपान के सोंगा वेस्ट बंगाल की मिखल की दमक विथड्रॉ तौखिबदगी मणिपुर नुपी ग्रुप कयाना यामना तोयना लंबी थिंगबा मसुम कोकीनागा कम्युनिटी की मरक्ता हानु सुनबगी थौंग क्या सथरिबसिगी मतंगदा यामना कुपना खनकी हारि हौखिबा सयिंग लिसिंग अनिगा कुनगो हुमदुगी मे अहुमदगी स्टेट असि थोलखिबा इरांग असिगा मरी लेना आसाम राइफल्स यावना सेंट्रल आर्म पुलिस फोर्स की पर्सनल लिसिंग 13 लोम डिप्लॉय तौरी मणिपुर की मफम अयाम सरुक इथनिक ग्रुप कयाना यामना तोयना टोटल शटडाउन की खोंजंग संक्शन बासिना मियामदा अयत अपन क्या पीरी सोशल मीडिया सिंग थगलक पोस्टिंग सु मणिपुर हिंसा की थौदोक क्या सथरी हैबदो यामना मयक सिंगोली इंग्लिश सिंगनी के कुनगो हुमदुगी मे अहुमदगी थोलखिवा इरांग असिना मरम ओइरगा हौजिक फावबद मियोय लिसिंग यांखैगा निपान हेन लांजेनदुना IDP ओइना लेरि इरांग मयोगनरी बिस्टेट असि सही अमरोम थमलखिवा प्रेसिडेंट रूल गवर्नमेंट अदु रिपोर्ट तौदुना चीफ मिनिस्टर युमनाम खेमसाना लुसिंगबा अनौब लेंगा अमा लाखिबा मतुंग नुमित हुमनी हेक लेबगा फेब्रुअरी 13 उर्खुल डिस्ट्रिक्ट कुकी अमसुम नागानी की मरक्त नौन हिंसा की थोंग क्या सथरकपदगी स्टेट असिदा आसाम राइफल्स की अहेनबा कैंपनी मापन अमसु हेंगदनख्रे अप्रैल 13 की हौजिक फावबदा बिष्णुपुर डिस्ट्रिक्ट की तुरोंग लाउबिदा अंगांग अनि लेखिदबा यावना पुन हिंसा की थौदोकसिंगदा लेखिदबा मीगी मसिंग 13 सुरी लेखिदबा मियोयसिंग असि मितैसिंगना नमना ताबा बिष्णुपुर डिस्ट्रिक्ट अमसुं उर्खुल डिस्ट्रिक्ट की एरिया उर्खुल डिस्ट्रिक्ट तांखुल अमसुं कुकी अनि की मरक्त नौना हिंसा थोलकलिबा सिग मरी लेना तांखुल नोपीसिंग सेंट्रल सिक्योरिटी फोर्स की चथोक चसिंदा अथिंग पीनब होनरी मसिगा सब मानना माइतैगी नुपी क्याना लुसिंगदुना तुरोंग लाउबिदा अंगांग अनि हाटखिबा मसुम थौदो अदुगी मतुंग तरकपदा सिक्योरिटी फोर्स का मुक्नाबदा मियोय अहुम लेखिदबा थौदोकसिंग अदुगी मतंगदा जस्टिस फंगनगदबनी सीएम बंगलोर थोमजिनबगी खोंजंग लेप्तरा चथरी मिफम अदुदा सरकार के सु साइन तौनरिबा कुकी मिलिटेंट ग्रुप सिंगी केम सिंग होंगदोकपगी मतंगसु खनाखी मरक्सिदा हंतक मणिपुर सरकारना UAPA की मखादा लोअर रैंक की पुलिस ऑफिसर सिंगदा वार्डन इशू याउद्रबस कनागुम मियोय अमा सिंगनरबदी फाबा याबा मसुम ऑपरेशन चथबा याबगी हकपीखिबदुगी मतंगसु मणिपुर ह्यूमन राइट ग्रुप खयामना यानिंगदबा फुंगदोक ग्यासु लैगिबनी मिफम अदुदा वीडियो कॉन्फ्रेंसिंग की खुथांगदा इंटेलिजेंस ब्यूरो की डायरेक्टर तपन डेका मणिपुर की सिक्योरिटी एडवाइजर कुलदीप सिंह मणिपुर पुलिस की DGP राजीव सिंह आसाम राइफल्स की DG लेफ्टिनेंट जनरल विकास लाखेरा डायरेक्टर जनरल मिलिट्री ऑपरेशन लेफ्टिनेंट जनरल अभिजीत S
pangkar yauna senior amasum central government ki makok thong official kya su saru yakhi May ahum da miyam gi mifam pangthok lagani kokomi miyam gi asoba khongsar amaga loinana wahang taret hangkhibagi matangna Manipur gi home minister na taha na pirakhiba pakhum adu matik chaba pakhum oina lawdi haina kokomi gi convener YK Dire na phungdukri ngasi lamphel leiba kokomi gi office ta pangthokpa pawgi mipam amada mahak naiki lainga kyoiba sabsaba phirep ama athuba matamda miyam na khangadabani lainga na pirakliba pakhum adu da miyam gi pukningda kari phawbagi haibagi matangna khana nainaba me ahumda miyam gi mifam ama pangthoklagani mifam adu da lainga na pirakliba pakhum ga mari lainana miyam gi kari phirep lawgadagi habdus kumna khanagani wari sanabagi matangda lainga na kokomi da sebaw pirakhibagi matangda miyam gi mifam asina khana nainaraga wari sanaba natana natragana sanadabagi warep lawgani haina phungdoki Kangluk ki irang thulakpa sahi ahum mapung pharakpaga mari lainana me ahum da pangthokadoriba miyam gi mifam asida akhang ahi kya saruk yagani state asigi tuan ba district kya da su mifam pangthoknaba sem sareki Lamdam asigi naha singbu sel tinghandana thabak piba haibise lenga ki pandamni chief minister Imphal East district ki kairau kendra gi manungsana sanam sandrokta nauna saba ibudau funal ningthau telhaiba sandong ningthau apan bagi nauna saba laisang ama ngasi Manipur gi chief minister Yumnam Khemsana sangakri sanga bagi thoramaduga mari lenana chief minister na phongdokhibada handak haidokhiba MPSC na lawba civil service exam na mai pakraba kairau AC gi manungda lairiba candidate mangabu CM na oktuna puning thorhi CM na makata na phongdokhibada lamdam asida lairiba naha singbu sel tingandana thabak piba haibisi lainga asigi pandamni amaromda handak trong lawbida angang ani hatkibadu NIA na kana thizeli senabasing soidana phaduna aingweba serak pigini hainisu chief minister na phongdokhi Sangabigi Thoramaduda Kairau Kendra gi MLA Laurembam Rameswar Meetei amadi Bamon Kampu Jila Parishad ki member Hairom Damendra Meitei amasum lamdamdugi praja miyam saruyaki chief minister na ibuda funa ningthau telhaiba sanong ningthau apanbigi maphamda laisu kattuna tangdu laitaba Manipuram oinaba thauni zakhiari Manipur laingakna thabak oina pangthoraktaba maramna naga taba maphamda makhatana matam kaktuna Banth Chathakhigani FNCC Manipura khundaminari yellow fruit sing kannana ba foothills naga coordinating committee FNCC ga Manipur laingak tauna kiwa MOU amasum MOA yawa points sing thabak to onthokta maramna naga taba mafam singda matam kaktana Banth Chathakhpa adu makhatana Chathakhigani haina FNCC gi convener NG Akhuina phongdokre wafam asi ngasi Manipur Press Cup ki thangjing hola pangthokpa pawgi mifam amada NG Akhuina phongdokhibani magna makhatana pawmising da hai haukiba sai English singani ga kunga manga gi August ni pa na FNCC ga Manipur lenga ka MOU sign tawna khraba matu sai isigi February kunda MOA amasu lenga ka sign tawna ki hairiba khuyek adu da yauriba point sing adu naga gi lamda mapu gi ayaba yaudana koki militant singna Tiger Road amadi German Road haina ming tholaga sem yaroi Nagagi ipai pugi oiba lamda sugi kem thamba yaroi Nagagi singi mafam singna poppy thabi yaroi Foothills Nagagi mafam singna koki militant singna sophisticated weapon sing pairaga satpa yaroi Masina Nagagi misa miyam da aki akhang pihalaiki Magna makhata na hai lamda masida khundaminariba yellow fruit sing masagi saktam kanjanaba English singa maga samapan gi yankhai ga mathoida base year oiraga Manipur NRC satnahanduna mitop sing khandokadabani hairiba point sing asi Manipur lainga ka yanaba magi makhada khuyek pina khibani adubo lainga asin hauju pawu thabak to onthoraktaba maramna naga taba mafam singde April 19 dagi matam kaktana ban tawbigi khungjanga satharaktuna lakpani aduna Manipur lainga na pakhum amataga piraktaba maramna ban asi makhatan akan mamongna sangsilagani hainasu akhuina pawmisingda phongdokhi Narendra Modi amadi Amit Shah gi yathang ilaga puppet government ama oina satharakliba si nomunom gi mayek sanglakli lamjingba en berena lusingba lengak miyamna pamdri haiduna phamtha dokre hauju wai khemsa na lusingba anoba lenga amamuk laglaba si fawda praja miyamna penadri makhoina miyam gi punsi lanthum ngaknaba madi ipai pusingna sahi lising kya thawai kattuna thambiramba Iraibak asigi tungi mirol singidama kalhaunaba asawa phirep ama lawgadaba tanpham asida India gi Prime Minister Narendra Modi amadi Union Home Minister Amit Shah gi yathang ilaga
puppet government ama oina satharakli noma nomagi mek senglakli haina United Protection Committee Nambolgi convener Thoksam Lamjing mana phongdorakli wafam asi United Protection Committee Nambol na sinduna committee asigi thaumi kyana saruk yaduna Nambol da leibo office ta pangthokhiba pawgi mifam amada phongdokhibani mangna makhata na phongdokhibada kumja inglisingani ga kungo humdoi me ahum dagi hauduna Manipur da tholaklibe irang asi matamdugi lengang na thoksa dabadagi thokhibani matamdugi lengang na section thorang amat matam sana lokhatlamlagadi irang asi thoklamloi Manipur da thoklibe irang asi da miyamgi maikai dagi Manipur kannaba tawi yaba tawkhre thawai ka thakre haujuk laidiba phibam asida miyamna siba kidaba makai khongjang sangsilibasi lengana khangbiyo tear gas mogbom nungmaina miyamgi asawa nam thamangamloi hena thawai tharakani hena akan makhongjang kya lakani habisi lengana khangbiyo aiki mana makhata na hai lakadoriba me ahum Manipur gi irang asi sahi ahum pharakadoriba sida kendra mangagi miyamgi oiba khongsat ama satnaba warep dawre satkadoriba miyamgi khongsat asina mathau masak khangraba lenga asi mathau phasana tawbiyu haiba panam asigi makhatani loina state ki thakta miyamgi dama thabak toriba CSO sing kokomi amuko civil society organization kyanasu miyamna maset tabigi mawong ama uribasi uhanbigano apunba khongpham amada lepminaraga amat oiba khongjang adu sangsiminasi mana thokpa tawning bada tawba makok maru pandaba maikai lepa ngamdana laidibasi maikai khangna makok singbiduna misi mina yauhandana aikhogi panamadu phangnana bo khonaminasi maramasina state level da laidiba organization sina punsinba yadabagi asauba mami ama taribasi tawbiragano hairaduna politics tawbiriba singnasu BJP natragana Congress yauraga Manipur kaigadobu oirabadi loinamak tokpiyu India lengana Manipur thugai tawba oirabadi India lenga ki mayokta aikhoi punna leminasi aina minister oihaudabe yadi habadudi miyamgi damak thamoi singna lepiyu napunsi super minister oibiyu dolai de thangalaga pudun satki hainasu phongtokhi Urkhul district da makhata na numai kap na bigi thawang kya leptana sathari Manipur kuki narco terrorist ni English ngani ga kungo humdoi gi me ahum digi landara khraba matungda naga sing da amuk landa bigi thawang sathari ngasi su Urkhul district ki ringui da naga amani kuki sing gi marakta akan mamong na numai kap nari handak litan ki area da kuki terrorist sing na Imphal rom digi Urkhul tam na lakpa misa miyam da ambush tawduna asi ana kya thon ki balai khrabani makha taba oina yumai thaba numai kap na ba kya tholak padigi naga volunteer ama amasung kuki terrorist ani sikhi balai khrabani ngasi su makha taba oina nakal ani ki numai kap na bigi video sing social media ra thagat narakli Urkhul district ki ringui village da kuki sing akan mamong na numai kap sinduna landa bigi thong sathari hadi thaudo adur aso apan kya yawba amadi misimina kya yawbagi habadudi sap saba paw phamangamdri Manipur Assembly da NRC ki resolution launaba honabada CN kiba Congress miyam gi mayok lai party ne BJP Manipur Assembly da National Register of Citizens NRC thamnaba gi damak da warep launaba honarakpada Congress ki MLA mangamak CN kibani Congress party asi miyam gi mayok ta leiba kangbu ne duga leibak nungsiba saduna BJP bulan unaba honari ngasi Imphal ki thambal sangle na pangthokiba pawmising unaba amada BJP Manipur Pradesh ki General Secretary Pangambam Premanandana wapam asi phongdokhibani mangna makha taraduna hai Congress ki BP ni haiba misa amana ngarang pawmising da wapam kya phongdoktuna miyam da BJP bu lan uhana bo honaribasi yamna lebthibani Manipur da BJP amadi sungsinaba lenga anirak sujilaklabani Manipur da mireibak masa khandoknabigi thabak amata paikhatlamdana lakhiba Congress na matam gi yana bo honadun state asida ngasi asobu wathu ama oiraklibani masi punama Congress na tawramba adugi mahini Manipur da mitop ka hena sangsilakle drug ki lamdam oirakle yelomi singda asobu saithing ama piraklagani khangbadagi BJP gi chungsina balangan English ngani ga kungani thoi August mangada assembly da pukatuna NRC Manipur satna hangada bani haina resolution lokhi matam du Congress ki MLA singyau ki bani mangna makhata na hai BJP chungsina balangan English ngani ga kunga marida assembly na lobo ware badu amuhana bi pham tokki bani NRC satna bada National Population Register NRP mathoktai madura census ki mathau amuk tarai census ta yenga tori bani Manipur gi chief minister na hai ki wafam da lana sandokna bo hona bani CM gi di NRC gi damak seminar phau pangthokani hari bani masigi satna kanglon chumna sattaba yaroi BJP national leader singna su India gi mitop khandokna ba kan hona duna lakli bani haba wafam kaya su phongdorakli
United States measles ki laisat khudong thiningai oiba thak yauri United States sahi kungi manungda khwaidagi khudong thiningai oiba mawngda measles laisat sandorakpa thingnare Center for Disease Control gi report matungina hauju phawbada laisat asigi confirm toraba case sanipan hena lairi masigi manungda case sawngaromdi Texas ta thengnakhibani ka hena launa ganba laina laisat asina pneumonia amadi brain da inflammation tohanduna mi sianbige atop report amagi matung indis Saliba tha siki phawbada measles ki confirm toraba case lising amaga satrika maudra ka nithoi United States thingnari hairi case khwaidigi yamna thingnari state singdi Alaska Arizona California Colorado Florida Georgia Idaho Illinois Kentucky Louisiana Maryland amasum Michigan Minnesota Missouri Montana New Jersey, New Mexico, New York City, North Carolina, North Dakota, Ohio amasum Oklahoma, Oregon, Pennsylvania, Rhode Island, South Carolina amadi Dakota na singmani mamang saida measles confirm torba case lisingani ge saniga marfu gani pa United States ki tuan mafam singda thenakhi ningsa sor honba amasum lokhu bada yorakpa mahik singna miyoi amadi gi atopa miyoi amada sandokpa laina asigi maru oiba layung singdi lehaukan hauba lokhu ba natun mahi senba mit ngangsanganglga sin manung ngawruk ngawna pop thorakpa amasum mai natragan haksangi mafam amada ngangsangang dak lairakpa sina singmani kanagomba kharana laina asi masa mathanda fakiba tarabasu miyoi kharadi ka hena khudong thiningai oheli maru oina sahi norib angang sing amasum immune system gi mapangal solaba miyoi singdadi khudong thiningai oheli phibam henjelaglaba matamda nakong laikhun tawrai pneumonia encephalitis brain da pongkhalakpa amasum atai khudong thing oiba phibam ke oilhi laina asingak thuknabigi matangna lokhat piyaba khwaidigi maru oiba thaudangdi matam sana vaccine kapthokpa haibasini hainasu pawsna makhatana phongdokhi tentang sumna miyamna thamjagi makhata banoba update miyam puna ngai minasi